ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯌꯧꯔꯦ ꯃꯌꯥꯝ ꯑꯁꯤ ꯂꯨꯄꯥ 30ꯇꯅꯦꯕꯀꯣ ꯌꯦꯡꯉꯁꯤ ꯁꯨꯝ ꯃꯌꯥꯝꯗꯣ ꯂꯨꯄꯥ ꯊꯝꯕꯗ ꯐꯖꯗꯕꯁꯦ ꯂꯩꯔꯒ ꯄꯤꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯒꯅꯦꯁꯄꯨꯔꯤꯗ ꯂꯩꯕ ꯕꯣꯝꯕꯦ ꯐꯦꯁꯟ ꯍꯥꯏꯗꯨꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯒꯅꯦꯁꯄꯨꯔꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯕꯨꯗꯤ ꯌꯥꯝꯅ ꯂꯥꯞꯇꯦ ꯂꯨꯄꯥ 10ꯒꯤ ꯚꯔꯥꯇꯅꯦꯕ ꯑꯣꯏꯔꯤꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯕꯣꯝꯕꯦ ꯐꯦꯁꯟ ꯍꯥꯏꯁꯤꯒꯀꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯐꯪꯅꯩꯌꯦꯕ ꯒꯅꯦꯁꯄꯨꯔꯤꯒꯤ ꯕꯣꯝꯕꯦ ꯐꯦꯁꯟ ꯑꯩꯁꯨ ꯅꯍꯥꯟꯉꯩ ꯇꯥꯗꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯒ ꯌꯥꯝꯅ ꯍꯣꯡꯕꯗ ꯐꯖꯕ ꯌꯨꯝꯒꯤ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅꯕ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯥ ꯑꯗꯩ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯕꯀꯣ ꯅꯪ ꯒꯥꯔꯤ ꯇꯧ ꯀꯩꯅꯣ ꯇꯧꯅꯣꯕ ꯑꯁꯤꯒ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯌꯧꯔꯦ ꯃꯌꯥꯝ ꯑꯁꯤ ꯂꯨꯄꯥ 30ꯇꯅꯦꯕꯀꯣ ꯍꯥꯏꯗꯤ ꯐꯖꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯀꯔꯤ ꯀꯞ ꯀꯔꯤ ꯀꯔꯥ ꯃꯒ ꯀꯣꯐꯤ ꯊꯛꯅꯕꯒꯤ ꯃꯒ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯦꯕꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤꯅ ꯂꯨꯄꯥ 10ꯒꯤ ꯀꯩꯅꯣꯗꯅꯦꯕ ꯁꯦꯛꯁꯟꯗꯅꯦꯕ ꯃꯣꯏꯒꯤꯁꯦ ꯍꯥꯏꯗꯤ ꯂꯨꯄꯥ 10ꯒꯤ ꯂꯨꯄꯥ 10ꯒꯤ ꯂꯨꯄꯥ 30ꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯠꯇꯅ ꯃꯊꯛꯇ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯂꯨꯄꯥ 10ꯒꯤ ꯀꯩꯅꯣꯗ ꯃꯐꯝꯗ ꯑꯣꯏꯔꯦ ꯑꯗꯨꯒꯩꯗꯤ ꯑꯃꯨꯛ ꯑꯩ ꯂꯨꯄꯥ 10ꯒꯤꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕꯀꯣ ꯑꯁꯤꯒꯤꯁꯤꯅ ꯃꯌꯥꯝ ꯂꯨꯄꯥ 10ꯒꯤ ꯁꯥꯏꯠꯇꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯤꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯁꯤꯕꯀꯣ ꯃꯌꯥꯝ ꯂꯨꯄꯥ 10ꯒꯤ ꯄꯣꯠꯆꯩ ꯉꯥꯛꯇꯅꯦꯕ ꯁꯣꯝ ꯁꯥꯏꯠꯀꯤꯁꯤꯡꯁꯤꯅ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯅꯝꯕ ꯉꯝꯗꯦꯕ ꯀ꯭ꯔꯤꯛ ꯄꯨꯔꯥ ꯏꯟꯅꯩꯌꯦꯕ ꯃꯤꯁꯤꯡꯁꯦ ꯃꯤꯅ ꯑꯗꯨꯝ ꯄꯩꯕ ꯖꯥꯠꯅꯦꯕ ꯑꯁꯤꯒꯤ ꯀ꯭ꯂꯤꯞꯁꯤꯡꯁꯤꯅ ꯁꯤꯅ ꯁꯣꯝ ꯁꯥꯏꯠꯀꯤ ꯂꯨꯄꯥ 10ꯒꯤꯗꯨꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯣꯟꯗꯩꯁꯤꯅ ꯂꯨꯄꯥ 10ꯒꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯄꯣꯠꯆꯩ ꯁꯣꯟꯗꯁꯨ ꯐꯖꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯒꯦꯕꯀꯣ লব নাকি লব একদম নাকে লব লবে কি নামে যাও কি নামে যাও সোনা নসলি giờ tôm chầm chầm miêu nè ôi Belum dia ya. điêu nè giờ tôm chầm chầm miêu nó sang là gì đó ai cho nó dùng Belum mungkai ni. sana tu bay luôn cay cái ní anh chơi luôn cay cái ní Dia belum dia beli tu. lâu nè luôn ꯁꯣꯝ ꯁꯥꯏꯠꯇ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅꯀꯣ ꯃꯌꯥꯝꯁꯤꯅ ꯂꯨꯄꯥ 30ꯒꯤꯅꯦꯕꯀꯣ ꯑꯁꯤꯗ ꯍꯥꯏꯗꯤ ꯆꯥꯄꯤꯗ ꯁꯤꯖꯤꯟꯅꯕ ꯀꯔꯤ ꯀꯔꯥ ꯆꯥꯄꯤ ꯍꯥꯞꯅꯕ ꯀꯦꯅꯕꯒꯤ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩꯗꯣ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯤ ꯂꯧꯅꯤꯡꯗꯦꯅꯀꯣ ꯑꯍꯣꯡꯕ ꯈꯣꯠꯄ ꯁꯤꯖꯤꯟꯅꯕꯗ ꯍꯥꯏꯗꯤ ꯃꯃꯥꯏꯗꯅ ꯀꯩꯗꯧꯕ ꯇꯧꯗꯣꯏꯅꯣ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯌꯦꯡꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯁꯨ ꯐꯖꯅ ꯂꯧꯗ꯭ꯔꯦ ꯁꯣꯝ ꯁꯥꯏꯠꯀꯤ ꯄꯨꯔꯥ ꯁꯥꯏꯠ ꯑꯃ ꯂꯨꯄꯥ 30ꯒꯤ ꯄꯨꯔꯥ ꯁꯥꯏꯠ ꯑꯃ ꯂꯩꯌꯦꯕꯀꯣ ꯐꯖꯅ ꯑꯗꯨꯗꯩꯗꯤ ꯌꯦꯡꯉꯁꯤ ꯁꯨꯝ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯨꯄꯥ 30ꯒꯤꯅꯤ ꯁꯣꯝ ꯁꯥꯏꯠꯀꯤ ꯃꯌꯥꯝꯁꯦ कुछ इधर देखने तो 190 190 या 50 300 वो ꯑꯁꯤꯒꯤ ꯀꯥꯞ ꯁꯦꯠꯁꯤꯡꯁꯤꯅ ꯃꯌꯥꯝ ꯀꯥꯞ 6ꯇ ꯂꯨꯄꯥ 100 ꯈꯛꯇꯅꯦꯕꯀꯣ
ꯑꯁꯤꯁꯤꯒ ꯀꯥꯞ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯣ ꯀꯥꯞꯁꯦ ꯑꯩꯈꯣꯏꯗꯤ ꯂꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯇꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯀꯣꯟꯅ ꯃꯊꯪ ꯆꯠꯄꯗ ꯑꯣꯏꯅ ꯂꯧꯔꯛꯑꯅꯤ ꯀꯥꯞꯁꯤꯗꯤ ꯁꯤ ꯑꯣꯏꯅ ꯂꯧꯔꯛꯑꯣ ꯁꯤ ꯂꯧꯅꯦ ꯍꯥꯏꯕ꯭ꯔꯣ ꯕꯕꯥꯅ ꯑꯁꯤꯒꯤ ꯑꯁꯨꯝꯕꯩꯁꯤꯡꯗꯤ ꯂꯩ ꯊꯝꯕꯗ ꯐꯖꯗꯣꯏꯅꯦꯕ ꯁꯤ ꯂꯩꯔꯒ ꯈꯪꯕ꯭ꯔꯥ ꯄꯥꯏꯅꯨ ꯑꯁꯤꯒꯅ ꯃꯌꯥꯝ ꯐꯤꯔꯣꯟꯒꯤ ꯍꯥꯏꯗꯤ ꯀꯨꯔꯇꯤꯗꯒꯤ ꯖꯤꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯌꯣꯜꯂꯦꯕꯀꯣ ꯁꯤꯒꯅ ꯑꯗꯣ ꯑꯁꯤꯒꯗꯤ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅ ꯁꯤꯒꯩꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯒꯁꯨ ꯂꯨꯄꯥ ꯆꯅꯤꯗꯅꯦꯕ ꯃꯣꯏꯅ ꯁꯤꯁꯤꯒ ꯄꯤꯔꯤꯁꯤꯗꯩꯗꯤ ꯀꯨꯔꯇꯤꯁꯤꯅ ꯂꯨꯄꯥ ꯆꯥꯝꯃꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯄꯥꯝꯕ ꯌꯥꯎꯗꯦꯅ ꯁꯤ ꯑꯩ ꯀꯩꯝ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯗꯒꯤ ꯕꯣꯝꯕꯦ ꯃꯥꯔꯀꯦꯠꯇꯒꯤ ꯂꯧꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯌꯥꯝ ꯂꯧꯔꯛꯄ ꯅꯠꯇꯦꯗ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯁꯦꯀꯣ ꯀꯩꯅꯣꯗ ꯃꯄꯥ ꯃꯆꯥꯅ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯂꯧꯔꯛꯄꯅꯦꯕ ꯁꯤꯁꯦ ꯀꯣꯂꯣꯝꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯂꯨꯄꯥ 10ꯗ ꯂꯧꯔꯛꯏꯅꯦꯕ ꯑꯗꯨꯗꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯍꯥꯗꯦꯕꯁꯦ ꯑꯁꯤꯅ ꯀꯩꯅꯣꯗ ꯁꯤꯁꯨ ꯂꯨꯄꯥ 10ꯗ ꯂꯧꯔꯛꯏꯅꯤ ꯁꯤꯁꯨ ꯂꯨꯄꯥ 10ꯗ ꯂꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯅꯦꯜ ꯄꯣꯂꯤꯁ ꯑꯃ ꯂꯧꯔꯛꯑꯦ ꯅꯦꯜ ꯄꯣꯂꯤꯁꯁꯤꯅ ꯀꯌꯥꯗꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯗꯩꯗꯤꯀꯣ ꯁꯤꯒꯤ ꯃꯅꯥꯁꯦ ꯑꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯃꯅꯥꯁꯦ ꯉꯥꯏꯇ ꯃꯥꯡꯉꯦꯅ ꯁꯨꯃꯥꯏꯅꯁꯨ ꯄꯦꯀꯦꯠ ꯑꯃ ꯑꯣꯏꯅ ꯂꯧꯁꯜꯂꯦꯕꯀꯣ ꯑꯁꯤꯁꯦ ꯄꯦꯀꯦꯠꯁꯤꯒ 12 ꯍꯥꯏꯗꯤ ꯖꯨꯔꯥ 12 ꯍꯥꯜꯂꯦꯕꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯑꯥꯏꯕ꯭ꯔꯣ ꯄꯦꯟꯁꯤꯜꯁꯤꯃꯒ ꯂꯧꯔꯦ ꯕ꯭ꯔꯁꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯃꯒ ꯁꯤꯡꯒꯥꯔ ꯑꯃꯒ ꯑꯗꯩꯗꯤꯀꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯒꯗꯕ ꯃꯥꯜꯂꯤ ꯁꯤꯁꯦ ꯂꯨꯄꯥ 50 ꯄꯤꯔꯛꯏꯅꯦꯕꯀꯣ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯗꯤ ꯁꯤ ꯎꯕꯒ ꯁꯨꯝ ꯄꯥꯝꯃꯦꯕ ꯃꯣꯏꯅ ꯐꯖꯕꯅꯤ ꯌꯦꯡꯉꯨꯅꯦ ꯒꯅꯦꯁꯀꯤꯅꯤꯅꯀꯣ ꯁꯤ ꯒꯅꯦꯁ ꯅꯠꯇꯕꯗꯩꯗꯤ ꯄꯩꯁꯥ ꯊꯥꯗꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥ ꯊꯥꯗꯅꯕꯒꯤꯗꯁꯨ ꯁꯨꯃꯥꯏꯅ ꯅꯥꯟꯕ ꯀꯩꯀꯥꯗꯅꯦ ꯂꯨꯄा 50 ꯄꯤꯅ ꯃꯌꯥꯝ ꯂꯩꯍꯧꯔꯦꯕ ꯑꯩꯗꯤ ꯁꯤꯁꯦ ꯄꯥꯝꯃꯟꯒꯤꯅ ꯁꯤ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯁꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯧꯁꯜꯂꯛꯏꯅꯤꯗ ꯚꯤꯗꯤꯑꯣ ꯀꯩꯀꯥꯁꯤ ꯂꯨꯄꯥ 10 ꯑꯗꯨꯗꯩ ꯑꯩꯅ ꯁꯤꯔꯤꯁꯤꯃꯒ ꯑꯇꯩ ꯂꯩꯇꯔꯦ ꯃꯃꯥ ꯁꯤꯁꯤꯅ ꯂꯨꯄꯥ 50 ꯂꯧꯔꯛꯄꯅꯦ ꯑꯩꯅ ꯀꯨꯔꯇꯤ ꯀꯩꯀꯥ ꯁꯦꯠꯄꯗ ꯁꯤꯒꯦꯅ ꯂꯨꯄꯥ 50 ꯄꯤꯅ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯩ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯂꯧꯔꯛꯑꯦ ꯁꯦꯛꯁꯟꯕ ꯌꯥꯗ꯭ꯔꯕꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯇ꯭ꯔꯥꯏꯄꯣꯠ ꯃꯆꯥ ꯑꯃꯒ ꯂꯧꯔꯛꯑꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅꯅꯣ ꯍꯥꯡꯕꯗꯣ ꯁꯤ ꯃꯈꯣꯡ ꯍꯥꯡꯗꯣꯛꯄ ꯑꯩ ꯍꯩꯇꯦ ꯁꯨꯃꯥꯏꯅ ꯆꯨꯖꯥꯝ ꯌꯥꯝꯅ ꯆꯪꯍꯜꯂꯒ ꯃꯥꯗꯤ ꯂꯦꯞꯍꯟꯕꯗꯣ ꯍꯥꯏꯕ ꯁꯤꯗ ꯃꯈꯣꯡ ꯂꯦꯞꯍꯟꯕꯗꯣ ꯍꯥꯏꯕ ꯑꯩ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯈꯪꯉꯦ ꯌꯥꯔꯦ ꯋꯥꯡꯍꯟꯕꯁꯨ ꯌꯥꯏ ꯅꯦꯝꯊꯍꯟꯕꯁꯨ ꯌꯥꯏꯑꯕꯀꯣ ꯂꯥꯏꯠꯁꯨ ꯌꯥꯎꯋꯤ ꯁꯤꯅ ꯁꯦꯜꯐꯤ ꯀꯥꯞꯄꯁꯨ ꯌꯥꯔꯦ ꯁꯤꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯐꯣꯟꯅꯦꯕ ꯁꯤ ꯌꯥꯎꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯝ ꯋꯥꯏ ꯁꯤꯁꯦ ꯌꯥꯎꯗꯅꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯀꯌꯥꯝ ꯋꯥꯅ ꯅꯝꯃꯤ ꯁꯤ ꯍꯧꯖꯤꯛ ꯁꯤꯃ ꯂꯩꯔꯛꯑꯃꯤꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯨꯡꯉꯥꯏꯔꯅꯦꯕꯀꯣ
ꯁꯦꯝꯃꯗꯤ ꯁꯦꯝꯃꯗꯧꯔꯥ Kamain na nun tayo. Aduni miyam asita ni dai na nahan kano dagi larok pa singdo. Ado miyam asita ni bako ay na nahan Bombay market ay larok po sa singdo. ay nabi baba Ado mayam video se ngasi kidi matang si daloy sa lase bako. Masindi blog ta mo channel si miyam. Ado miyam ay channel se like subscribe to ba ka ubirang mo no ba. Like subscribe to ubirang mo mayam ngasi kidi kay na si bye bye.